First of all, the EPAC TV News welcomes. Media gi thongda Pangal Women's Enterprises na kaiguma notice amatang thatok sari matudi helma on floor making haibadi Khutna langi lei sabagi training pinanabagi damakta August ki tang mari dagi form thaba haujare tang tara manga form thajagani training asibu yaubiningba singna akoigi thokliba notice adu makup tani yengbiraga form lawbiraga training asi yaubinabagi damakta Pangal Women's Enterprises ki maikaidagi miyamda paujel asi pijari Pangal Women's Enterprises na training pijagani haina form thajariba adugumlaba lai sabagi adugumba laising adoni ado laisingsi makhan kharadi kaino sudre khayam yon khiba yaukre khongam melai thambane se pukhri amagi mayaida haujaba Java kosum akoy na makhong thonggatlaga sembagi style ni lai se pambi si yam chaw banina phul loina lobada khudong zadaba Haiba Pangal Women's Enterprises na semja sajaba lai asi 2013 da Manipur State Youth Hostel da akoi matam adugi lilong asigi ngasi ki se MLE oibiriba mantri na se masamak yauna launch tawkhiba adugumba haidi ihal hana puthokpa yonba haujakhiba adugumba laini Layasi mayam aikoina aikoi Pangal Women's Enterprises amadi Manipurgi masak naiba mioi khara khana jaraga Pangal lay haina maming thon khraba adugumba laini ado laisingsi makhan yaw kaino tawi state ki oiba community da base tawba lay khara community masing sunagi hadi unity ki pandamda maming thonba lay yawri adubo masina yam sangdo halaroi seto city kainoni akoi gi gipi bada sijanaba akoi bhoke adugumba gi mahut sinba haibadi akoi bhoke gi oiba pochinabu thambada pharak taba yumda tebanda kaida thamba yadaba akoi na ngaitang do piraga puraga matam khara adum kaino tawraga adum kaino tawidana haidi machi imda dam namchala thambagi sina tebanda kaida dum decoration loina sijanaba yaba do boke si yam bani siti adubu yam launa bani na masidi yamna tungsin bangam jade hojik leiri si tarik ni pan khak to aramni Komla sidi yam kuiraba pambi ni akoina launch tawbagi adaidagi adum saraga akoi ai haijariba uchariba isamaki yumda adum thamjaraba laini sidi mohoi khara se pambi asauba singse haitare phana yamna so pambi asauba si yonbadi yaukhre Kara video si loisenjarage mayamna kaigumba training asida yaubiningba singna training asi thawai yauna yaubinaba Pangal Women's Enterprises ki maikaidagi miyamda paujel pijari